ngase phongkiba tongan tongan ba manipuri sipong singa masum thokiba thawdo wathok singdigi maroi bi pauk sing khongusaraga manipur top channel gi maike digi myam na thamjigi hanbada manipur news tagi lokhusaraga imphal east ki khamelok amasum sinam kom da nomai kapnakhre kuki manga Siramba yari volunteer ani Sokle haukiba tang taruk tagi hona kuki lalhauba singna maitai khul singda bom yauna nomai kap sinduna leptana sa tharak attack ki manungsana ngrang numidang nagi hona ngasi athengwa phawba imphal east ki khamelok paringi Ramchandra singdol amasum sinam kom da khunja volunteer singa akan mamong nomai kapnakhre khamelok ki paring oiriba pukhaw tirapur gi mamang da leiba Ramchandra singda nomai kapna bigi thawdo adudadi kuki militants manga Siramba ye haina thajanari nomai kapna bigi thawdo aduda khunja volunteer ni Sokle adubu khudong thiningai di oidre hairi press na phangma pawgi source ki matungina tingara nomidang pung taraga makhairam tabada khundrakpam kendra gi sagolmang police station gi manungsanba pukhaw santipur gi maitai khulda kuki singna singtaktagi bom yauna nomai kapsinduna akan mamong attack cha tharakpadagi khunja volunteer singna su handuna athengma phawbu nomai kapnakhi nomai kapna ringai sera duda cycle rom dagi su kuki khulai paiba kya kum tharakle haiba paw tabadagi madu takthokna bhona bada AR gi maike dagi su bom yauna nomai kapthorakhi adubo asu apandi yaukide thawdo adugi matung tarakpada khamelok singsang gi pukhaw na harup mamang da leiba Ramchandra singdol dagi kuki khulai paiba singna ayuk pung mangarom tabadagi maitei khul singna bom yauna nomai kapsilakpadagi khunja volunteer singdra handuna akan mamongda nomai kapnakhre nomai kapna ba du leptana numidang phaw sitakhi akan mamongna nomai kapna khiba du khunja volunteer ani sokhi soklaba ani edu amana imphal gi raj ministry da duga amana jenims ta pukatno lekanakhi adubo khudong thiningai di oidre raj ministry da lekatnariba aduna paikhomba aduga jenims ta lekatnariba aduna ibom chakawi hairi khunja volunteer singi maike digi drone thagatunu yengmada kuki khulai paiba ahum siraga singi sarukta taraga leibukhi adubu nomai kapna ba aduna maram oiraga kuki singaduna asibak sang adu athengba phawu lathokpa ngamkhidi barata nomai kapna ba ngahak leplingai da kuki khulai paiba singaduna khunja volunteer singadu satlam lagani haina khanduna nomai kaptuna asibak sang adu tamna lathokpa lakpada khunja volunteer singa amuhana kapna bigi thawdokta kuki khulai paiba ani Siramba ye haina khunja volunteer singa dugi maike digi phongdorakli makhatana numidang pung mapan ga makhairam tabada sinam komna su kuki khulai paiba singna maitai khul singna nomai kapsilakpadagi khunja volunteer singna handuna akan mamongna nomai kapnakhre thawdo adura asu apana masum asiana yawbagi pawdi press na phangmangamdri adubu nomai kapna riba jaga singa duda state force ki ahenba team sing changsingkhre numidang athengba phawbu nomai kapna khiyana paw sita pali atopa pawmana bank account submit taraktabadigi fund transfer tawdabani miyamgi mihut oiraga paw kupna khangnana allegation tawbigano IPR minister hauzik thokliba kangluk irang asina maram oiraga mayu maikai mai thadokhibadigi lepham leitraba singi oina permanent housing scheme gi makhada yum sanaba sek issue tokhiba thahum helaba phawba bank to sel sanglaktre haina sugunu kendra gi MLA Keranjina hairibadu beneficiary singaduna bank details sing submit tawdabadagi senfam singru transfer tawdabani miyamgi mihut ama oiraga paw kupna khangdana sarkar hekta maral sijinbagi thaba adu tawbiganu haina sarkar sigi spokesperson su oiriba IPR minister Dr. Sapam Ranjana phongdorakli mangna makhatana phongdorakhibada kanglukirang asina awaba taraba singi yaifanaba sarkar asina question chenduna honaribani permanent housing scheme gi makhada khalaba beneficiary singadugi bank account details in PU have yadabadagi sell transfer tawdabani hairadana sarkar asida allegation tawdringaida mari lainaba singdagi akopa paw singadu lawbiyo hairakli sugunu kendragi MLA na siriba maral aduga mari lainana kaksingi DC Sumarjit Salam thadorakpa sior amana hairibana Kaksing district ki manung saliba sugunu amasum shero area gi oina mayume kai sakraba amasum amangata thokhibadagi awaba taraba singi oina permanent housing scheme gi makhada khalaba beneficiary singadugi bank account details sing PU have yadabadagi sel transfer tawdabani hairaduna sarkar sida allegation tawdringai da mari lainaba singdagi akupa paw singadu lawbiyo hairakli sugunu kendra gi MLA na siriba maral aduga mari lainana kaksingi DC Sumarjit Salam thadorakpa siolamana hairibana
Kakshing district ki manung saliba sugunu amasum Serau area ki oina mayum mekei sakraba amasum amanga tathoki bedigi awaba taraba singi oina permanent housing scheme gi makhada khalaba family taragani thoi verification toraba matungda state emergency fund gi scheme gi sanpham sing adu release tawnaba mamang sahi english singani ga kungo humdoi gi November taraga mathoida sanction tawki loina family sing aduda fund sing adu transfer tawnaba bank details sing submit tawnaba khanki Adumapu SDO Waikongi Office the beneficiary sing adugi account details sing submit taroktabadagi amughana reminder thaduna beneficiary sing the account details sing piraknaba khanki madugi matungina beneficiary family tara amasum makoigi account details sing adu submit tarokbadagi makoigi mari lenaba account sing da scheme money sing adu transfer tawkhre adumapu beneficiary family ani amadi house power bank account sing adu submit taroktabana scheme gi fund sing adu transfer tawdabani Mayum Mekai May Takraba Masum to Guikraba family sing verify Tauri, verify Taraba Matunda Makoi Singadugi, Sel Pitoka the Banadi. Makasa Tarapoina, Hoyelan Pauri to Pamaru Paukrana, Langaki employees in the February Taraga Mapandigi, Matam Kaktaba 6 work strike Sangsingani High Rubudigi Warisana Baukre. All India State Government Employees Federation, the affiliate of Manipur Government Services Federation Musum, Manipur State Pensioners Union ki President Oiriba Dr. M. Rajendra Nathasi ki Anida Sip Secretary da Iba Siro Lama Pishinduna Thasi ki Taraga Tarukta Lebak Sin Matuna Pangto Kodoriba National Strike Saruk Yagani Masum Manipur Gyo Nathasi ki Taraga Mapani ki Matam Kaktaba 6 Walk Strike Sanction Lagani Haina Kangan Kibagar Mari Lengana Lenga ki Mute Singa Federation Sigi Mute Singa Gimarakta Warisana Bahokradi Pauxation the Pamba Pound High with the Nakalani Marakta Nasinum till Pung Aniga Makairam Tarakpada, Pamina Duno Warisanaki, Mashida Langaki Makedigi, Finance Department Yauna Madila Nevo officials in Yaki. Mipa Masida Sarugaki was in Housing Sip Secretary Mapana, Lady Bana, Mak Matunda, Aroiba Warriors and Mapurana Banakalani Marakta, Hotnamina Sihana Yanaki Bagaroina, Nasigi Mipamda, Saruyaki Valengaki officials in Gimakedigi. Thamlakiba wapam sing hayeng nung tilpung amatarakpada Federation sina mari lainariba employees singi association singi executive members singi mamangna potholaga khanakigani haiba wapam su thamki hairi Panmaya abri tha sigi anida Federation gi makedi Chief Secretary da pishin kiba ayiba siroladuda employees singi pithoktuna leiragliba DA DR sing January ama English singaniga kungomdoi di gana kibegi matungina tha taraga nipan gi confiscated DA DR area singaloina pithoka dabani hakibani PARDA Act repeal tawduna National Pension Scheme satna haloi dabani aduga state lenga deposit tawkiba senfam sing handorang ba fund manager sing the pautak pi gadabani Manipur lenga na contractual social daily wage appointment sing lep gadabani Aduga contract employee punamak regularization tawgadabani haikibani Housing state lenga ki loisang sing da ladiba ahang mafam sing panthadana Manipur Public Service Commission amasum State Staff Selection Commission khaktagi kuthang na mayunariba thabaka manpower ga sanadaba sing yengladuna mention gadabani thabaktagi pothabagi matam atop state sing da tawkibagumna sangdohan gadabani sahi manga khudingi periodicals revision pangtokadabani loinana potchagi mamal hangalakpa thingmaga loinana public distribution system mapangal kangkat hangadabani haiba wafam sing phongdokhibani atopa paw amadana kumja english singa maga samapan ga humpuga mathoigi matungna sanglakpa mitop sing khangdoktuna halalagani minister Honda India Foundation amadi Manipur State Rural Livelihood Mission ani gi maraktanga MOU ama khuyek pi duna Honda India Foundation gi corporate social responsibility gi makhada Manipur gi naha singda hospitality management gi lamda skill development training pinaba project Bonnier Minister and Berena Howdok hibaga loinana Manipur kumja English nga maga samapan ga humpuga mathugi matungda sanglakpa mitop sing khangdoktuna halalagani haina phongdokre Singmairong dalaiba Hotel Classic Grenada pangthokpa MOU khuyek pinaba amadi project hawdokpagi thoramda athoiba mithunglen oikiba minister na hai Manipur gi miyoi sing miyok misan phaba mikau miram fajabadana tana hawna lonjat ningthina khangbana Japan gumba lebaktagi hawrakiba Honda company na fawba Manipur gi nahasingbo hospitality management gi makhada ehenba training pidunu skill hengat handuna tungda hospitality gi lamda thabak phangnaba honarakani masigidama Honda India Foundation buthagali Mapalamgi company amada thabak tawbagi natraga institution amada mahi tamnabagi damak hairakpa matamda yamna section gadabani handakdasu Manipur gi nupa masa manga Maharashtra gi school amada tathi tawoina tawi habagi thagdok laikre
Manam asina sulenga phone ngasigi MOU khuyek pinaduna miyamna project asina Manipurgi naha kya kanaba phangalagani haibagi thazaba phondoki asigumba project singa singi district singa su company asina yahoningbagi apama phondoki lamdam sigi miyam hausi awaba khudong thiba matam amada laidi furup asi hingba natraga siba furup asigi identity mangwa natraga mangdaba ani gi singnaba marakta miyam hinglibani asan mamiyeng yaudaba politician kharana lamdam asi mathong maram khangdaba ama ohelamadi miyam gi punchida temsingnaba kya thingnaribani ngasigi mirol na awaba mayuknariba situngi mirol gi damag yefna bo honarubadagini Lebok Pabadi, India Langan, Manipur Miang, Yafanabidama, border fencing, Tona Bamadi free moment regime, Sanahandanaba, or at Docre. Masina, Tungi Mirol Singdi, Wakal, Nungsuk Nungzana, Bayau, the Hingman Nagani. I'll piggy base here or Ribakumza, English Namaga Samapanga, Humpuga Matugi Matuna, Manipur, the Sangakomito of Sinkangdokuna, Mayumayumda, Halalaganaki. Project Boniergi Matanga Palatuna Man High. Ahan bigi oina sai ohum sa takadaba project asigi makhada Manipur gi naha listing ama hospitality gi training pigani duga training loiraba matungda hotel na singmur thabak tawjaba yaragani irang asina maram oiraga tha kya mangkhriba si miyam amadi lenga kuno honaduna fukat patangai fadaki ngasigi thoramda Honda India Foundation gi Sri Binoy Dingra amadi Manipur State Rural Livelihood Mission gi State Mission Director N Bandanani na kuyek pinakhiba MOU gi matungina Manipur gi naha sing Bisan Foundation Hospitality Management gi lamna thani gi training pibaga loinana thabak phanganaba gi panam thamle ngasigi thoramda Minister Y Kemsan as Additional Chief Secretary MS Khan amasum Honda India Foundation gi official singsu saruk yakhi Atop Paumana, Lanpam the Tawana Ponta Pikrava Ningtausam, Manisnagi Imungi, Tengtakol, Hemzat Ningtausam, Ta Sigitarukta, Mapaudam, Police Station in Manusamba, Molham Kuki Kulgi militants in the Mitegi Kul Sintamna, Bomb, Amasum no Makeups in Duna, Akan Balanda, Satrakiwigi Mayukta, Lebkiba, Kulnga Singi Marati Yauki Bedigi. Numit kya ni mapam khangdana leiraklaba matung garang ayuk thawa yaudra haksang oina fangkhraba athauba sangaithil maning lekai digi ningthaujam manisna apokpa lekhidraba en zilangamba apokpi ningthaujam ongbi sanahanbi gi imungi miyoi singa unarubada makhoina hai mak masulmanau nupa mari nupi ani punna taroki manungda makna mari subne mai masingi lamna class 1 gi 7 phawba housingna vocational guide school haina khangnaraba sangaithil gi saktam school tamnakhi aduga Class 8 gi 10 phawbana Don Bosco Singmairung tamnakhi Class 9 gi 12 phawbana Plus Academy Tirara tamnakhi Class 12 phawba tamlaga imungunung gi leita laira na mara moiraga plastic sabi gi diploma ama lusinki masigi makha tabo in Mumbai de satuna private job amus tawki Gawa gi private company amada su security oina thabak torami English ngani ge tarada yumna mu tholaktuna imungi mating pakhi English ngani ge taraga manga dagi na taraga turuk adu wai ningthaujam ongbi Aluinaga Yumba Lambida Hondaminaduna Sahini Pan Suraba Class 2 Karaba Masanupa Matanami Yumgi Tongalgi Hek Nakanda Sikan Center Dukanam Hangdun Imupurami En Manisna Miamgi Tabak Toba Pamzaba Misama Wena Lekagi Club Sangaitel Youth Sporting Club ki Secretary Amasu Taupurami Matang Makasa Tarapoina Naharol gi Taudang Pauksi Digi Arambai Tingol gi Matatu Lokot Pakesing NIA the Sinarang Naba Kankre Arambai Tingol, ATG Lusing Busing Mata Tuan police station in the local casing NIA Sinakiba, special just NIA Manipur Mari Lenaba Court Amadi, police stations in the country. Arambai Tingol Lusing Busing Mata Tuan police stations in the local case and Ministry of Home appears na NIA da Tigatnaba Kanki. Directive Adugi Matungina NIA Manipur special just NIA Manipur court case and Adubo. Investigation sa Tanaba Hijarak Padigi, court Ashina Mari Lenaba police station amasu Mari Lenaba court Singa Khankivani. Hideba casing at the state Ashida Tokliba, Irang Singa Mari Lenana, Mamang Sahida Kunung Mamang, crossing the Arambai Tingol Gilusingba, Korangan, Makuman and Makotanoi Paraga, Isili now at Howasing Lapiro, a CD, Tanta, Bamakangalasi, Hiba video on Facebook the Bible or keep a Taudu Mari Lenana, Porampat police and Lokotpa, Su Moto case ni. Atopa amana mamang saida ahanba Manipur Rifles ki Arambai Tingol ki thaumising na namduna nomoi munkibe ki thaudoka mari lenana Imphal Police Station lokatpa case ni masidana tana More gi SDPO Anand Kumar ba Kuki militants na nomoi na kaptuna khatkiba thaudoka mari lenana More Police Station lokatpa case More da leiba
IRB personnel sing Kuki militants in Landaratun special commando Moregi Halbidar Takilambam Silesor bu Noina Kap to no hot kiba duga personal taru aso apanangan kibi matana More police na lokot kiba case Amasu Moregi Imakunong Lerembida Leiba IRB post Kuki militants in a bomb yon no make upsilak pada MRG personal Amasikiba Taudoka Marie Lenin lokot case Hadi case Humasisu NIA Sinana country Ministry of Home Affairs na NIA Sinana Kangalakiba case Asigi Manunda Ningthau Kong Kha Khunau Thabak Suraga Leiba Mapa Masa Yauna Miyoi Mari Kuki militants in a Hatkiba Taudoka Madi Lenina Bisnupur police na lokot case Yauri Hariba Taudosi Yamna Levaktiva Taudo Mani Tawanga Kuki militants in a Mitagi Matakta terrorism gi thawong amasa thabadana tana machine Kuki amasu mite yani gi marakta hen unkan hanabagi maram ohele hanisu Home Affairs na kanglaki Ministry of Home Affairs na pirakhiba directive adugi matungina NIA Manipur na haijarakibagi matungina Special Judge NIA Manipur na mathakta palliba case singa duga mari lenaba siesang amadi praman oiba polam khudimak tha sigi taraga taruk phawgi manungda NIA Manipur gi chief investigating officer CIO da kushinana bangasi order mata duna khangan khibne adi makasa tarak poina sanga express tagi topa pawkrana governor na assembly mifam samon tawkre Lakliba February Kungani Pan Ayuk Pung Taramatui Tavadagi Taraganito Super Manipur Legislative Assembly Gi Manga Suba Mipam Pangtok Naba State Ki Het Su Oiribi Governor Anusia Uikeana Samon Tokre Indian Constitution Ki Article 174 Gi Clause 1 Piriba Sakti Namara Moiduna Thasi Ki Kungani Pan Ayuk Pung Taramatui Tavadagi Assembly Hall Pamnaba Kaukiba Mipam Sugi Matanga Manipur Legislative Assembly Gi Secretary K Megasina Notification Mangasi Tokre Thasagi Mapan Ayuk to Chief Minister and Berena preside Toduna Pamkiba Cabinet Mipamna, Thasagi Kunganipan Mipam Pambahona Bigi recommend Toduna, Governor the Takiba Gulina, Governor Mipamadunga Sisamon Tokibane. Mipamasi Saliba say Sigi Ahan Mipamoibana, Governor address Togani. Numitkian Mipam Satagagi Amadi, Karamanumita Kari Kanagadagi Havigi Matanga, Atupumatamda, Assembly Business Advisory Committee Mipamna Lepodabani. Panmayabadi February Kungama Pana Kuki militant singi group single government and river suspension of operation gi matam loiduna warep ama lauraga makatana sangdok panatraga maka sangthadaba lepkadabana February Kungani pan gi mamang assembly mi pamduna warep lauraga center da thana ba takshin ba lekrabani Manipur gi miyam amadi tungan balup singa suspension of operations sathaduna leibana central force gi marakta Kuki militant singa kusangaduna leide amadi Kuki militant singi mating pangli hana maral sibadana tana Kuki militant singa suspension of operation gi ground rule thugaiduna thabak tawre habu waphamda suspension of operation makhatana sangthadana ba akan ba demand tawribani handakta ruling gi MLA punamaki oiba Mipamnasu warep lauduna sentana thakiba tungan wafam singi manungda suspension of operation makha sangthadana ba wafam yaukibani atopa pawmana NSA gi taekwondo training hall thugairamli Kumalampak Sport Complex ta leiba National Sport Academy gi taekwondo training hall ngasi nungthil pung ahum helakpada sakangdaba singna sangsilaktuno training hall gi thong thugairamle madi hall manungda leiba sanabagi kusukulai yawba Trang Upugi Sofa Kairamni. Mapan Suba Indian Reserve Battalion ga campus Amata Oina Ladiva Youth Affairs and Sport Department gi sponsor Makada Hangliva Security na section ng Akseliba National Sport Academy sida Mataukuram na Sangsilaktuna Thokliba no haiba Sapsaba Kangri. Ngasigi Taudo sida National Sport Academy da liba Angang Singda Akiakang Thokpana Taudo si Mari Lainabasing na Ningti na Yengsin Haningbi Apamba Fondorakli. Mataukuram na karigidama kanana state asigi tanatana awang nungpok India gi amata ngaira academy asida asiguma thawdo sisa tharagli bano haid hangnarakli academy asi English ngani ga tareta awang nungpok India gi masak naiba international gi thakta afaba sanaroi puthokna pa panamda linkhatkibani academy asida archery boxing judo wrestling taekwondo amadi weightlifting gi nupa masa amadi nupi masa gi sanaroi sing lairibani Makasa tharak po na pong napampaw siya di gito papawkrana. Mori di gisiyan kiba may tay sing kauksin doon na hanagum na amuk laminagadabani IG. Hausik thok liba kang lukirang sinamara moiraga mori thadok na siyan kraba may tay sing amuk kauksin doon na mausagum na nung sisana na laminagadabani haina. IGAR South ki IG Designate Major General Rab Singana Fungdokre. Nga sayo pung taramatoy makay taabad mori daliba Assam Rifles ki IB da IGAR South Major General
Rabrup Singana Sielo the Mipam Pantuki, Mipamaduda, Hill Tribal Council More, Tamil Sangam More, Manipur Muslim Council More, Gorkha Sama Samiti More, Kuki Students Organization More Block, Kuki Women's Union and Human Rights Moreana, More the Kundari, but one of Prup Singi Lusing Sing Sargaki, Mipamaduda Aizina, Rabrup Singanaki. Ehana Kuntraga Matu Shuba ARG commanding officer or in a more the posting leading him at Tamda, Mapamasi Tuan for Sing Punukunda, Minadu Yaman Shisan and Leminaramki, Matamadugi Moregi, Piba Madu House Hanjin Hanava, Punahona Minasi. Mamang Segi me Ohum Digi Hodra Sataragli Bakang Luk Irangashina, Madam Weraga, More Tadok to the Lanjana Kraba Maitasing Mukauxinduna, Mausagum Nungshisan and Leminava, Equipuna Hona Minasi. Mark Numit Taraga Manganigi Matunda. Amugana More the Lactuna Miang Unaraga, More Gueriba, Piba Mishigi Matanga, Amuhana, Kanaraki Haina, IG, Rabrup Nafondoki, Mipamaduru Sarugaki Kuki Women's Union and Human Rights, Moregi Makidigi, House State Bank of India, More Bransky Mamanga, deployed to Riba Manipur Police Commando Singasi, Laptok Piduna, Lambi, Satoksinda, Akaiba Madi Apan Mapibigan, Hyperwapum Tamki, Tamil Sanga Moregi Makidigi, More Town Manung de Ladiba, Carpiosi. Ayuk pung taruk tagi numidang pung taruk phaba komthok piduna more town de lady school sing mathau to honduna angang sing mai mising tamba phongan view haiba wafam thamki haidene su pauksna su palakli atopa pawamdana donor ministry na lupa koti satruka kunga treka point ni fuga marigi NEC project sanction tokre Manipur gi na project marigi lupa koti 72.79 yauri awang nungpok state sing tungan sakot thorang ki thabak sing paikana bigi damak NEC gi makhara pangthokpa scheme sing gi oina lupa koti satruka kunga tereka point ni fuga mari sanction tokre kaitokiba center masida Manipur gi oina project mari gi lupa koti 72.79 yauri donor na piba report ki matungina senba sahi english ngani ga kungo homdoi de gi na kunga mari gi oina NESI DS Northeast Special Infrastructure Development Scheme gi makhada lambi siam na bigdama NEC scheme the project ama lupa koti 2.10 dagi horaga project kya gi senpham kaithokli Manipur gi oina sanction toriba project singi manungda laimakong turel gi ISTT gi mamangda sariba meter yankhai sangba PSC bridge amadi kilometer 2.4 sangba approach road amasum hariba thong adudagi PIC khurkhul tab kilometer 1.3 sangba lambi gi dama lupa koti 31.13 sanction tawdo yauri masigi matungna Senapati district ki tadubidagi sawaina mai kunau amasum mapungdung samnariba kilometer 10.046 sangba lambi gi dama lupa koti 41.66 yauri hairiba project singa sigi sanction tawriba apun senphamna lupa koti 72.79 ni NEC gi makhada sanction toriba project singa sigi manungda Assam gi oina project ani de lupa koti 22.76 oidi project tere ki senpham na lupa koti 670.92 oidi hairiba project singa sigi manungda project ani gi senpham asi lupa koti 164.93 mangzong na sanction tawkrabni Arunachal Pradesh ki oina puna project manga gi lupa koti 176.53 gi senpham sanction tawkre Tripura gi oina project ani gi lupa koti 127.90 sanction tawkre Mizoram gi oina project ama gi lupa koti 33.19 yauri NEC gi scheme asigi manungda prototype bamboo professor unit taret lainabi gi senpham yauri masigi mathakta awang nongpok ki miyam gi punsi ming phagat hanabagi dama IPR ITI gi technology promotion gi lupa koti 2.0 yauri hainasu paushida makhatana fongdorokli Tentang na pawam Kuki ama may nasingnu siri ama sukli ngasi susangpu district ki manungsan ba beheng amasum songphu village ani gi murak electric high speed line singma Kuki ama siri duga mana sukli hari hariba mi ani edudi thangtung tung apokpa jengai ning amasum ramun thang apokpa khamkhalan kawi makhoi ani mak songphu village tak ngaktani may nasingma gi makhoi ani khudak ki oiba layeng sa thana bagi damak singat CIC ta pukhatun laikana ki edubo thangtung tung di singat CIC da purak pi lambi da lekana bangam dana leki tabani eduga ramun thang na hausi aruba phibam da singat CIC da lekana ri hari adu hausi ko ina di myam paw si matang se lu sinjar ge masum myam pura no update ngaminasi